ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯄꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯏꯆꯥꯒꯤ ꯃꯔꯝ ꯆꯥꯗꯕ ꯃꯑꯣꯡꯁꯤꯡꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯗꯤ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯕ ꯑꯃꯠꯇ ꯏꯜꯂꯨ ꯌꯥꯗꯕ ꯃꯇꯥꯡꯒꯗꯤ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯃꯤ ꯎꯁꯤꯠꯂꯛꯇꯕ ꯑꯃꯗꯤ ꯃꯊꯛ ꯊꯣꯡꯕꯗ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯃꯇꯧ ꯀꯌꯥ ꯎꯕ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯐꯍꯟꯒꯅꯤ? ꯁꯥꯎꯅꯤꯡꯗꯨꯅ ꯐꯨꯔꯨꯕꯒꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯄꯦꯟꯅ ꯆꯩꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯃꯄꯥꯁꯤꯡꯅ ꯃꯃꯥꯗ ꯑꯗꯨꯒ ꯃꯃꯥꯁꯤꯡꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯅꯔꯝꯒꯅꯤ꯫ ꯅꯪꯅ ꯁꯦꯟꯅꯍꯧꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯊꯣꯛꯑꯦꯁꯦ? ꯅꯪꯗꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ? ꯌꯦꯡꯁꯤꯟꯕꯗꯤ ꯁꯨꯛꯌꯦꯡ ꯌꯦꯡꯁꯤꯟꯗꯦ, ꯁꯣꯏꯔꯕ ꯃꯇꯝꯗꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ꯫ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯏꯆꯥꯅ ꯇꯥꯏꯕꯪꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯀꯔꯤ ꯑꯣꯏꯈꯤ? ꯏꯆꯥꯅ ꯄꯤꯛꯂꯤꯉꯩꯗ ꯇꯨꯝꯂꯛꯈꯤꯗꯕ, ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯤꯠꯃꯥꯡꯗ ꯂꯦꯝꯅ ꯇꯥꯍꯜꯂꯗ꯭ꯔꯥ? ꯚꯤꯗꯤꯑꯣ ꯑꯁꯤ ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯂꯩ ꯈꯟꯕꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯔꯣꯜ ꯑꯃꯇꯪ ꯊꯝꯖꯍꯧꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯄꯣꯏꯟꯇꯨ ꯈꯛꯇ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯄꯣꯏꯟꯠ ꯈꯛ ꯍꯥꯏꯕꯗ ꯏꯟꯕ ꯉꯝꯂꯣꯏ, ꯃꯗꯨ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯗꯦ꯫ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯕꯁꯤꯡꯗꯤ ꯏꯆꯥꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ 10-20ꯃꯨꯛ ꯀꯥꯏꯊꯣꯛꯄ ꯀꯔꯤꯁꯨ ꯀꯥꯏꯔꯝꯂꯣꯏ ꯈꯜꯂꯤ꯫ ꯅꯣꯡꯃꯗ ꯌꯦꯡꯂꯤꯕ ꯀꯥꯟꯅꯔꯤꯕ ꯔꯤꯜꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯌꯥꯝꯅ ꯂꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕꯤꯌꯨ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯄꯣꯏꯟꯠ ꯈꯛꯇ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ, ꯔꯤꯜꯁꯀꯨꯝ ꯑꯇꯦꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯄꯣꯏꯟꯠꯁꯨ ꯑꯅꯤꯈꯛꯇꯅꯤ ꯈꯟꯅꯒꯗꯧꯔꯤꯕꯁꯤ꯫ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗꯤ: ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯔꯛꯇꯕ ꯏꯆꯥꯁꯤꯡ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ? ꯑꯅꯤꯁꯨꯕꯗ, ꯑꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ, ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ? ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯏꯆꯥꯁꯤꯡꯗ ꯁꯣꯏꯗꯅ ꯌꯦꯡꯂꯒꯦ ꯈꯟꯕꯤꯕ ꯂꯝꯗꯝꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯑꯩꯅ ꯄꯥꯖꯔꯨꯕ ꯂꯥꯏꯔꯤꯛꯁꯤꯡ, ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯀꯌꯥꯗꯒꯤ ꯇꯝꯖꯍꯧꯕ ꯄꯥꯔꯥ ꯈꯔ ꯃꯌꯥꯝꯒ ꯌꯦꯟꯅꯖꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯑꯃꯗꯤ ꯅꯩꯅꯃꯤꯟꯅꯅꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯁꯣꯝꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯄꯥꯝꯖꯕꯁꯤꯡꯒꯤꯗꯃꯛ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯥꯏꯑꯣꯐꯣꯟꯗ ꯅꯤꯠꯀꯤ ꯑꯣꯏꯅ ꯑꯈꯟꯅꯅ ꯇꯧꯕ ꯅꯤꯠ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯃ ꯍꯧꯒꯗꯕꯒꯤ ꯁꯦꯝ ꯁꯥꯖꯔꯤ꯫ ꯌꯥꯎꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯛꯎ꯫ ꯕꯦꯁꯤꯛ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯁꯔꯁ ꯑꯃꯗꯤ ꯑꯍꯥꯟꯕ ꯗ꯭ꯔꯣꯞ ꯂꯧꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯀꯣꯔꯁ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯕꯤꯍꯧ꯫ ꯐꯔꯦ, ꯉꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯑꯉꯥꯡꯅ ꯅꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯔꯛꯇꯕ, ꯃꯤꯠꯀꯨꯞꯇꯨꯃꯛꯇꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕꯤꯍꯧ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯣꯏꯈꯤꯅꯤ꯫ ꯍꯩꯅꯕꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯗꯦ ꯈꯪꯍꯟꯕꯤꯌꯨ꯫ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯔꯛꯇꯕꯒꯤ ꯑꯍꯥꯟꯕ ꯈꯨꯗꯝꯗꯤ ꯅꯍꯥꯛꯅ ꯉꯥꯡꯕ ꯋꯥ ꯃꯈꯣꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯄꯁꯤꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯌꯥꯎꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ matungdadi ꯊꯧꯒꯜꯂꯣꯟ ꯀꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯔꯕꯗꯤ ꯃꯇꯥꯡꯗꯨꯃꯛꯇꯗ ꯂꯦꯞꯍꯟꯕꯤꯍꯧ꯫ ꯃꯁꯤꯗ ꯈꯪꯍꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯎꯍꯧꯗ꯭ꯔꯕ ꯊꯣꯛꯂꯒꯅ ꯈꯣꯟꯖꯦꯜ ꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯂꯦꯞꯍꯟꯕꯤꯍꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯐꯍꯟꯕ ꯈꯔ ꯋꯥꯒꯅꯤ꯫ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯅꯠꯆꯗꯦ, ꯋꯥꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯝꯅ ꯂꯦꯞꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯛꯀꯦ꯫ ꯄꯥꯝꯕꯩ ꯈꯔ ꯂꯩ꯫ ꯄꯥꯝꯕꯩꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯨꯗꯅ ꯑꯉꯥꯡꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯄꯤꯌꯨ꯫ ꯋꯥ ꯉꯥꯡꯕꯤꯒꯅꯨ꯫ ꯑꯉꯥꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯅ ꯅꯉꯣꯟꯗ ꯍꯥꯏꯖꯗ꯭ꯔꯤ ꯐꯥꯎꯕ ꯋꯥ ꯉꯥꯡꯕꯤꯒꯅꯨ꯫ ꯏꯆꯥ ꯁꯦꯝꯂꯤꯕꯅꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯒ꯭ꯂꯨ ꯃꯦꯊꯗ ꯀꯧꯕ ꯃꯑꯣꯡ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯔꯛꯇ꯭ꯔꯕ, ꯅꯉꯣꯟꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯔꯛꯂꯕꯗꯤ, ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ,
ꯅꯪꯒꯤ ꯈꯣꯡꯗ ꯒ꯭ꯂꯨ ꯍꯥꯏꯕꯗꯤ ꯐꯦꯕꯤꯀ꯭ꯋꯤꯛ ꯇꯩꯈ꯭ꯔꯕꯅꯤ ꯂꯦꯡꯗꯅ ꯂꯦꯞꯄꯨ ꯑꯩꯉꯣꯟꯗ ꯅꯤꯡꯊꯤꯅ ꯐꯖꯅ ꯉꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯔꯣꯏ ꯀꯥꯔ ꯃꯅꯨꯡꯗ ꯑꯣꯏꯔꯒꯅ ꯕ꯭ꯔꯦꯛ ꯃꯦꯊꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯦꯊꯗꯁꯤꯗꯗꯤ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯔꯒ ꯊꯧꯔꯤꯕ ꯀꯥꯔ ꯑꯗꯨ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯛ ꯇꯧꯁꯤꯟꯕꯤꯔꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯊꯧꯖꯤꯟꯕꯤꯌꯨ ꯑꯗꯨꯒ ꯀꯥꯔꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯃꯨꯊꯠꯄꯤꯌꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯕꯤꯒꯅꯨ ꯏꯆꯥꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯉꯥꯡꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯥꯔ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯒꯅꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯑꯉꯥꯡꯗꯨꯅ ꯈꯪꯖꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯕꯗꯤ ꯌꯥꯗꯦ ꯆꯨꯝꯅ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯤꯌꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯏꯆꯥꯅ ꯅꯤꯡꯊꯤꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯨꯝꯅ ꯉꯥꯡꯍꯟꯅꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯅ ꯁꯛꯈꯤꯕꯁꯤꯡ ꯑꯗꯨ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯊꯧꯒꯜꯂꯣꯟ ꯈꯪꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯥꯂꯦꯝꯁꯤꯗ ꯃꯇꯣꯝꯇ ꯇꯥꯍꯧꯒꯅꯤ ꯃꯁꯤ ꯑꯋꯥꯕ ꯑꯃꯅꯤ ꯍꯥꯏꯕꯗු ꯈꯪꯍꯜꯂꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯕ ꯑꯃꯗꯤ ꯂꯩ ꯑꯉꯥꯡꯗꯨꯅ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯋꯥꯉꯥꯡ ꯑꯃꯗꯤ ꯂꯝꯆꯠ ꯎꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯊꯥꯒꯠꯄꯤꯕ ꯆꯪꯏ ꯃꯁꯤ ꯑꯩꯈꯣꯏ ꯀꯌꯥ ꯇꯧꯒꯟꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯁꯤ ꯍꯧꯕꯤꯌꯨ ꯏꯆꯥꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯔꯕ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯎꯠꯂꯕ ꯑꯩꯈꯣꯏꯗꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤꯇꯣꯞꯇꯕꯨ ꯑꯣꯏꯒꯦꯔꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕꯤꯕ ꯆꯪꯏ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯄꯤꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕ ꯅꯠꯇ꯭ꯔꯒ ꯐꯤꯔꯣꯜ ꯂꯩꯕꯤꯕꯅꯆꯤꯡꯕꯗꯤ ꯌꯥꯗꯦ ꯈꯪꯉꯤ ꯍꯥꯏꯕꯗු ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯔꯤꯋꯥꯔꯗ ꯄꯤꯔꯨꯔꯕꯗꯤ ꯇꯨꯡꯗ ꯍꯦꯟꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯏꯆꯥꯅ ꯑꯔꯥꯟꯕ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯆꯩꯕꯤ ꯉꯥꯡꯕꯤꯕꯒꯨꯝ ꯑꯐꯕ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯥꯒꯠꯄꯤꯐꯝ ꯊꯣꯛꯇꯕꯔꯅꯦ ꯊꯥꯒꯠꯄꯤꯌꯨ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯄꯤꯔꯕꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯐꯕꯅꯤ ꯍꯥꯏꯕꯗු ꯈꯪꯂꯤꯕꯅꯤ ꯃꯈꯣꯏꯗꯤ ꯑꯅꯧꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯅꯤ ꯃꯈꯣꯏꯅ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯕ ꯇꯨꯡꯗ ꯇꯧꯗꯅꯕ ꯍꯥꯏꯕꯤꯌꯨ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯕꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄ ꯌꯥꯏ ꯀꯔꯤꯒꯤ ꯈꯪꯗꯕ ꯍꯪꯂꯨꯔꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯔꯣꯏ ꯃꯗꯨ ꯅꯍꯥꯛꯄꯨ ꯎꯁꯤꯠꯇꯕꯒꯤ ꯅꯠꯇꯦ ꯇꯝꯗ꯭ꯔꯤꯉꯩꯗ ꯀꯔꯝꯅ ꯈꯪꯂꯨꯅꯤ ꯑꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯁꯤ ꯍꯥꯏꯕꯅꯤ ꯏꯆꯥꯁꯤꯡꯅ ꯐꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯃꯈꯣꯏꯅ ꯇꯧꯕꯤꯔꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯤꯅꯤꯠ ꯈꯔ ꯀꯥꯏꯊꯣꯛꯄ ꯃꯇꯝ ꯃꯥꯡꯂꯦ ꯈꯜꯂꯤꯕꯅꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯣꯄꯤꯛ ꯑꯃꯨꯛ ꯅꯩꯅꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯆꯥꯎꯈꯠꯈ꯭ꯔꯕꯗꯤ ꯄꯤꯛꯂꯤꯉꯩꯗ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ ꯃꯁꯤꯅ ꯇꯤꯅꯦꯖ ꯑꯣꯏꯔꯕ ꯃꯆꯥꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯀꯤꯗꯃꯛꯇꯅꯤ ꯇꯤꯅꯦꯖ ꯑꯣꯏꯔꯕ ꯏꯆꯥꯁꯤꯡꯗ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯌꯥꯎꯔꯝꯒꯅꯤ ꯃꯁꯤ ꯑꯣꯄꯣꯖꯤꯁꯅꯦꯜ ꯗꯤꯐꯥꯏꯌꯦꯟꯠ ꯗꯤꯁꯑꯣꯔꯗꯔ ODD ꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯗꯤꯁꯑꯣꯔꯗꯔ ꯑꯁꯤ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ 9 ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯑꯣꯏꯔꯛꯀꯜꯂꯤ ꯃꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯍꯥꯏꯕ ꯏꯜꯂꯛꯇꯕ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤꯡ ꯎꯠꯂꯛꯀꯅꯤ ꯏꯆꯥꯁꯤꯡꯗ ꯃꯁꯤ ꯂꯩꯔꯕꯗꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕ ꯆꯪꯏ ꯅꯤꯡꯊꯤꯅ ꯁꯦꯟꯅꯍꯧꯗ꯭ꯔꯕꯗꯤ ꯑꯉꯥꯡꯗꯨꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯏ ꯃꯁꯤꯗ ꯑꯉꯥꯡꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯒꯤ ꯍꯧꯔꯒ ꯁ꯭ꯀꯨꯜꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯀꯥꯎꯕꯤꯒꯅꯨ ꯏꯆꯥꯅꯤ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯅꯤ ꯐꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯕꯤꯍꯧ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯏꯃꯨꯡ मनुंग पुन्ना वाखल तामिन्नबा चंगी अगांगसिना हाइबा इंद्रिबसी अगांगदुदा लैबा अवाबा अमनी माना तौनिंदुनगा तौबा नते मसी लाइना मखल अमनी हाइबा निंगसिंगबियु मसाना खंगजबसु नचदी मंगोंददी मदु नॉर्मल ओइरिबनी अदुना लोइनरिबा मामा मापा अमदी इमुंग मनुंगना अखंग अहिसिंग तानरगा निंगथीना थेरापी तौथोपियु इचादु ngaure हाइबा नचदी कंडीशन अमदी लैरे खंगलिबदुमक्तदा
ꯂꯣꯠꯁꯤꯟꯕꯤꯒꯅꯨ꯫ ꯇꯤꯟ ꯑꯦꯗ ꯆꯪꯂꯛꯄ ꯑꯍꯥꯟꯕ ꯊꯥ 2-3ꯗꯤ ODD ꯑꯣꯏꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯊꯥ 6 ꯍꯦꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅꯇ ꯂꯩꯔꯕ, ꯍꯥꯏꯕ ꯁꯨꯛꯏꯟꯃꯛ ꯏꯜꯂꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯊꯛ ꯊꯣꯡꯕꯗ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯛꯂꯕꯗꯤ ODD ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯁꯨ ꯑꯈꯪ ꯑꯍꯩ ꯍꯥꯏꯕꯗꯨ ꯑꯣꯏꯖꯗꯦ꯫ ꯀꯟꯗꯤꯁꯟꯁꯤꯒꯤ ꯃꯇꯥꯡ ꯄꯥꯎꯗꯝꯖꯕ ꯈꯛꯇꯅꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯠ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯣꯂꯣꯖꯤꯁꯠ ꯇꯥꯟꯅꯊꯣꯛꯄꯤꯌꯨ꯫ ꯍꯪꯒꯣꯏꯕ ꯄꯣꯛꯄꯤꯒꯅꯨ, ꯇꯟꯕ ꯄꯣꯛꯄꯤꯒꯅꯨ꯫ ꯏꯆꯥꯅꯤ, ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤꯕ ꯏꯆꯥꯗꯨꯅꯤ꯫ ꯁꯣꯏꯗꯅ ꯃꯈꯣꯏꯁꯨ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯛꯈꯤꯒꯅꯤ, ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯌꯦꯡꯊꯣꯛꯄꯤꯍꯧ꯫ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯃꯃꯥ ꯃꯄꯥ ꯈꯔꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ, ꯑꯩꯕꯨ ꯋꯥꯔꯧꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯕꯗꯨꯅ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯣꯏ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯗꯨꯗ ꯁꯥꯎꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯗꯤ ꯁꯥꯎꯒꯗꯕ ꯅꯠꯇꯦ ꯈꯟꯕꯤꯌꯨ꯫ ꯑꯩꯅ ꯀꯔꯤ ꯏꯔꯥꯜ ꯂꯪꯖꯔꯨꯗꯨꯅ ꯃꯁꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯉꯁꯤꯃꯛ ꯃꯁꯥꯅ ꯐꯥꯎꯕ ꯈꯪꯖꯗꯅ ꯁꯥꯎꯖꯔꯤꯕ, ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯅꯕ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯊꯣꯛꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫